ꯋꯥꯏꯈꯣꯝ ꯂꯩꯔꯛ ꯃꯅꯨꯡꯗꯨꯅ ꯑꯁꯤꯗ ꯆꯠꯂꯒꯅꯦꯕꯀꯣ ꯂꯩꯔꯤꯁꯦ pura thalle sidi kizaye Status tu mamang sahi ki thami do kari gino bai di nang na thama ba ne ne ekta ising je yengurage ai di mamang do ai yaw phangudra bani na na lae adu duga mamang sahi ki video ina thagalaga leram ba hojina ising ma chem hoye ude guys, welcome back to my channel. Ngasi je 31st of May. Kano ising yam na thumna re duga ke sajen thong da su ising kai re hai do khoi je kai tare dukan ja ka da ne do lambi du su ising du su yeng goi na mate aina uzaba singai khara khara uchara ke mayeng lai kai deure mayeng lai kai je khara khara di thum me do yengo ka as mayeng lai kai thum ma je khara khara ho re ya to bai thum ka ni ha loi zara su ang de da impha la ne sahar hai ka ba highway ni na ising thum halle ina mai da ne kari de ra thong da kai re ha paman iya mai di kai re ina mai kai ra tinga pha ka ni chathan da banina gari je pura phalan chil le pung kya jang goi no khang what's the time 11:34 dare ado ye se pung kya daga swai sing ja mai sidagi thokpa ngamge ai no manin nga nga nang gi like ma nga na dai no to to pai 삼통방 셀레나 삼통에 가져온다 했다. ah sky no na video na mira moya se law se shrok mopan keno da dukan mapa wai da gari myam kham se asigi ne ba adi gari do loi kham jala bani na gari chapa da su yengo loi na traffic jam oi re jam oi na chat pa ya address structure lai re aduna moina law da na gari do kham hadi lok thok na bagi hai ri na gari no haning is e ngok padura ai na xem ning bam le ba mana ma xem ning bam le ai ro lambi je pa e na ne gari kham bam di pi de na adu na lambi da kham jale dai di gari thoba da yam chit le yam nungai tre ngasi khatang na ta di da na tra aswai di da adu na ne hai ji ne parking ama ne ba nang xem ning is e si ai di keno taw ra gari je stop tor le ra na ne chat handra ban ne am sa re ba aduga ising chawbagi maram se ko thaina hainaramadi ching pat turela na hainaramine ado hojikti yango ching haire maru loi ko e ching da ta ba ising do laibak manung da subsan gi gada bado lai hari upami singa da sum lokthora abanina deforestation upami sum kakthara abanina ing ching gi laibak to subsan gada su ching du laibak to su yang na loina mak landslide taw na khotana tawre adagi ching lai re ching dai sing subsan re ching dai jendrak pe sing duna kai ta ni pat ta ga duna pat to loina mam play tre kai sam pat lai tre maming ta gi lai re ka wa pat sum pik sala i adagi yarel pat adagi porong pat ti loi hai ba do sum pik sala ba na ising do chembam lai tre ba adagi turel lai tre hoi lai ta ba su aduga pik san ba su ma ma yawi dana aduga turel sina yengo turel sisu khangde chen do ising do chen bam leite aidi turel su dum das me ama phattaba me ama thada ne aduga nongju tha di khoina thingba ngam ba pot natte ba adui tar su at least akoina tawba ngam ba khara ama hazana school su me ama chatli dai sa ba su sire da e si wain thar le ale ai ko ngawe oninga ka aduga chingpa turel da umta yadre leitre aduna ising chawba je dum thok ta ne aduga yengo thaina di akoi na pictru pi ngai da thaina di
ꯗ꯭ꯔꯦꯟꯁꯦ ꯈꯨꯆꯥꯎ ꯑꯃꯅꯦꯕ ꯀꯥꯟꯕ ꯉꯝꯅ ꯄꯣꯟꯇꯦꯕ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯀꯥꯈꯨ ꯑꯃꯗ ꯁ꯭ꯋꯥꯏꯃꯨꯛꯇꯪ ꯈꯛꯇꯪ ꯈꯛꯇꯗꯅꯤ ꯁꯥꯡꯗꯣꯏꯁꯦ ꯆꯥꯎꯗꯣꯏꯁꯦ ꯗ꯭ꯔꯦꯟ ꯍꯥꯏꯔꯦ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯆꯦꯜꯂꯛꯇꯣꯔꯤ ꯅꯠꯇ꯭ꯔꯥ ꯈꯪꯗꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯒꯗ꯭ꯔꯥ ꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯋꯥꯔꯦ ꯑꯗꯨꯅ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯈꯔ ꯈꯔ ꯆꯠꯅꯔꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡꯂ 10:39 11:39 ꯑꯁ ꯁꯝꯅꯤ ꯄꯤꯔꯦ ꯇꯧꯔꯤ ꯀꯩꯅꯣ ꯑꯇꯣꯞꯄ ꯂꯥꯏꯟꯒꯤ ꯂꯣꯏ ꯊꯧꯔ ꯑꯩꯈꯣꯏ ꯂꯥꯏꯟ ꯁꯨꯝ ꯂꯦꯞꯄꯤꯕ ꯁꯤꯡꯖꯃꯩ ꯃꯄꯥ ꯍꯦꯟꯗꯣꯔꯛꯑꯦ ꯍꯥꯏꯗꯤ ꯍꯦꯟꯗꯣꯔꯛꯄ ꯅꯠꯇꯦ ꯁꯨꯝ ꯌꯧꯁꯜꯂꯦ ꯃꯇꯝꯁꯦ ꯌꯦꯡꯉꯣ ꯀꯔꯤꯒꯤꯅꯣ 11:42 ꯃꯤꯅꯤꯠ 10 ꯍꯦꯟꯅ ꯆꯪꯉꯦ ꯁꯤꯡꯖꯃꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯆꯠꯄꯁꯤꯗ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯈꯣꯡꯗꯣꯡ ꯊꯝꯕꯤꯕꯒ ꯏꯪꯕꯅ ꯁꯤꯔꯝꯃꯗꯝꯅꯤ ꯃꯥꯎ ꯇꯨꯔꯦꯜ ꯏꯁꯤꯡ ꯆꯥꯎꯔꯦ ꯅꯣꯏ ꯊꯣꯡꯅꯥꯎꯗꯣ ꯈꯛꯇꯪ ꯆꯤꯡꯗꯣ ꯑꯩ ꯂꯣꯏ ꯍꯥꯏꯖꯜꯂꯦꯅꯦꯍꯦ ꯌꯥꯔꯦ ꯃꯥꯂꯪꯗ ꯍꯥꯏꯔꯤ ꯅꯠꯇꯦ ꯄꯦꯟꯅꯁꯦ ꯅꯪꯒꯤ ꯂꯩꯀꯥꯏꯗꯕꯨ ꯀꯔꯅꯕꯨ ꯑꯩꯈꯣꯏꯒꯤꯗꯣ ꯀꯩꯅꯣꯕ ꯁꯨꯃꯥꯏꯅ ꯄꯥꯛꯀꯗꯕꯅꯦ ꯍꯥꯏꯕꯅꯤꯗ ꯏꯟ ꯃꯆꯥ ꯂꯣꯏ ꯆꯤꯡꯅꯔꯝꯃꯤ ꯄꯣꯔꯣꯝꯄꯥꯠꯀꯤꯁꯨ ꯀꯌꯥꯝ ꯄꯥꯏ ꯈꯪꯕ꯭ꯔꯥ ꯁꯤꯒꯤ ꯆꯠꯄꯗꯕ ꯋꯥꯏꯞ ꯑꯝꯇ ꯇꯧꯕ ꯀꯨꯝꯕ ꯀꯩꯀꯩ ꯁꯦꯝꯗꯕꯅꯤꯅꯕ ꯂꯥꯜꯂꯤꯕꯗꯨꯕꯨ ꯑꯩꯔꯣ ꯕꯖꯥꯔ ꯍꯥꯏꯕꯕꯨ ꯂꯥꯜꯂꯤꯕꯁꯦ ꯑꯩꯔꯣꯕ ꯀꯥꯏꯖꯩ ꯗꯥꯗꯤ ꯃꯨꯡꯗ ꯊꯥꯗꯣꯏꯔꯥ ꯍꯣꯏ ꯑꯣ ꯃꯥ ꯑꯣꯏꯗꯤ ꯈꯔ ꯈꯟꯗꯦ ꯅꯪꯅ ꯁ꯭ꯇꯦꯇꯁꯇꯨꯕꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯊꯝꯃꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯑꯩꯗꯤ ꯅꯪꯅ ꯊꯝꯃꯕꯅꯦꯅ ꯍꯦꯛꯇ ꯏꯁꯤꯡꯁꯦ ꯌꯦꯡꯉꯨꯔꯒꯦ ꯑꯩꯗꯤ ꯃꯃꯥꯡꯗꯣ ꯑꯩ ꯌꯥꯎ ꯐꯪꯍꯧꯗ꯭ꯔꯕꯅꯤꯅ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒ ꯃꯃꯥꯡ ꯆꯍꯤꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯂꯒ ꯂꯩꯔꯝꯕ ꯍꯧꯖꯤꯛꯅ ꯏꯁꯤꯡ ꯃꯆꯦꯠ ꯑꯃ ꯍꯦꯛ ꯎꯗꯦ ꯏꯁꯤꯡ ꯃꯆꯦꯠ Kapiye. 마망은 사시니까 투미면서 많이만 사줄게. 잠이 잤다더니 애 나이거든. 이 다. 처음 사실 게 싫어오대. 처음 샀다니까 tutorial 가야지. 예.
ꯁꯥꯏꯠꯁꯤꯅꯅꯦꯕ ꯊꯨꯝꯃꯤꯁꯦ ꯃꯣꯏ ꯄꯨꯈ꯭ꯔꯤ ꯂꯩꯕꯗꯣ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡ ꯂꯣꯏ ꯆꯪꯅꯈꯤꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯇꯗꯤ ꯋꯥꯡꯕꯗꯗꯤ ꯊꯣꯛꯄ ꯉꯝꯗꯕ ꯃꯥꯜꯂꯦꯕ ꯑꯗꯨ ꯇ꯭ꯔꯦꯟꯗꯗꯤ ꯑꯃꯨꯛ ꯋꯤꯁ ꯁ꯭ꯋꯥꯏꯁꯤꯗꯤ ꯋꯤꯁ ꯇꯥꯔꯦ ꯅꯤꯡꯊꯦꯝ ꯆꯤꯡꯕꯥꯟꯁꯤꯁꯨ ꯇꯨ ꯈꯔꯗꯤ ꯒꯥꯔꯤꯗ ꯄꯥꯛ ꯇꯧꯔꯖꯥꯠꯅꯤ ꯑꯗꯒꯤ ꯑꯁꯤꯒꯤ ꯐꯦꯟꯁꯤꯡ ꯊꯥꯕꯁꯤꯗ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯌꯦꯡꯕꯅꯦꯕ ꯂꯥꯁꯇ ꯁꯤ ꯂꯩꯔꯝꯃꯦ ꯑꯩ ꯁꯤꯗꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯖꯁ ꯃꯤꯒꯤ ꯆꯪꯉ ꯀꯔꯝꯕꯗ ꯂꯩꯕꯅꯣ ꯌꯥꯔꯦ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯑꯗꯨ ꯈꯔ ꯆꯣꯡꯁꯤꯜꯂꯝꯒꯅꯤ ꯋꯥꯡꯈꯩꯗꯗꯤꯀꯣ ꯁꯥꯔ ꯄꯥꯝꯃꯒ ꯒ꯭ꯔꯨꯞ ꯂꯧꯊꯔꯦ ꯈꯔ ꯉꯝꯈꯤꯅ ꯁꯦꯠꯇꯣꯔꯛꯑꯦ ꯏꯃꯥꯁꯦ ꯅꯣꯡ ꯆꯨꯔꯒ ꯂꯩꯍꯥꯎꯕ ꯆꯤꯡꯉꯤꯅꯤ ꯃꯔꯣꯏ ꯃꯄꯥꯡ ꯍꯨꯠꯇꯨꯅꯔꯦ ꯍꯧ ꯇꯥꯔꯦ ꯁꯤꯗ very nice 나 반대잖아 뚜리한테 까이지 오이마 괜찮을까? 잘 왔어요 내까지 니까 열어봐 쟁기만해 쟁냐 손 팔지 유나 거기 사드리거네 ꯔꯣꯝ ꯁꯥꯏꯗꯇꯤ ꯌꯧꯗ꯭ꯔꯤ ꯃꯥꯜꯂꯦꯍꯦ ꯃꯥ ꯍꯥꯏꯅꯦ ꯃꯥꯗꯤ 5 ꯐꯨꯠ ꯌꯧꯕꯅꯤꯅ ꯃꯥꯗꯤ ꯄꯨꯔꯥ ꯂꯨꯞꯈꯤꯕꯩ ꯍꯣꯏ ꯐꯨꯠ ꯌꯥꯝ ꯀꯟꯅ ꯋꯥꯡꯗꯕꯅꯤꯅ ꯃꯥ ꯃꯐꯝ ꯌꯧꯔꯀꯥꯟꯗ ꯍꯥꯏꯔꯝꯃꯣꯏ ꯑꯩ ꯔꯦꯁꯀ꯭ꯌꯨ ꯇꯧ ꯂꯥꯛꯀꯦꯅ ꯍꯥꯏꯔꯁꯤꯅ ꯔꯣꯖꯣꯒꯤꯁꯨ ꯂꯩꯔꯦ ꯔꯣꯖꯣꯏ ꯊꯨꯝꯃꯤꯍꯦ ꯑꯦ ꯊꯨꯝꯗꯦ ꯊꯨꯝꯕꯣꯏ ꯅꯤꯡꯉꯨꯔꯦ 에로플랜도 여러분 몽캉 람비네 임팔 투레일 두네को सिदा 저기 fibam 어묵 yengsinga 얼마 어떤 가모에 아니 또 꿈다게거 방금 또 와이폼 레이럭 만ungduna asida chalaganebko leise pura thalle sidi kizaye mi mayam amasu yengnari mayam ama lakpa khara lakpa yengnari ye ꯑꯩ ꯁ꯭ꯇꯥꯔꯠ ꯇꯧ ꯂꯩꯔꯦ ꯃꯃꯥꯡꯒꯤ ꯀꯥꯏꯕꯗ ꯑꯁꯣꯝ ꯁꯥꯏꯠꯇꯅꯦꯕꯀꯣ ꯀꯥꯏꯔꯛꯏꯗꯣ ꯁꯣꯝꯂꯣꯝꯗ ꯑꯁꯣꯝꯂꯣꯝꯒꯤꯁꯤꯗ ꯑꯁꯣꯝꯗ ꯍꯥꯏꯁꯦ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯤꯗ ꯁꯤꯅ ꯋꯥꯏꯐꯝ ꯂꯩꯔꯛ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯈꯣꯠꯂꯤ ꯑꯗꯣ ꯃꯁꯤ ꯅꯣꯡꯁꯤ ꯂꯦꯞꯇꯅ ꯅꯣꯡ ꯅꯤꯅꯤ ꯇꯥꯔꯛꯑꯒꯗꯤ ꯑꯗꯨꯒ ꯐꯤꯕꯝ ꯑꯣꯏꯒꯅꯤ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯣꯅ ꯑꯝꯇ ꯍꯥꯏ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯍꯥꯏꯔꯦ ꯃꯌꯥꯝ ꯅꯣꯡꯁꯦ ꯂꯦꯞꯇꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯇꯥꯔꯛꯑꯗꯤ ꯀꯥꯏꯕꯒꯤ ꯐꯤꯕꯝꯁꯦ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯤ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯣꯏꯃ ꯈꯪꯉꯤꯌꯦ
ꯋꯥꯏꯈꯣꯝ ꯂꯩꯔꯛ ꯃꯅꯨꯡꯗ ꯊꯨꯝꯕ ꯍꯧꯔꯦ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔ ꯑꯣꯏꯗꯣꯏꯔꯣ ꯁ꯭ꯋꯥꯏꯁꯦ ꯁ꯭ꯋꯥꯏ ꯃꯈꯛꯇꯔꯣ ꯁꯦꯝꯕꯤꯗ꯭ꯔꯤꯁꯦ ꯈꯦꯝꯖꯥꯟ ꯀꯩ ꯅꯨꯡꯉꯥꯏꯇꯧ ꯂꯩꯒꯦ ꯉꯁꯥꯏ ꯌꯧꯔꯛꯑꯀꯥꯟꯗ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯔꯟꯖꯟ ꯍꯥꯏꯗꯥꯏꯅꯦ ꯔꯟꯖꯟ ꯈꯦꯝꯆꯥꯟꯅꯦ. ꯅꯠꯇꯦ ꯈꯦꯝꯆꯥꯟ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯄꯣꯅꯦꯟꯗ ꯔꯣꯃꯦꯟꯁꯨ ꯁ꯭ꯋꯥꯏ ꯖꯒꯥꯁꯤ ꯑꯣꯏꯗꯥꯏꯅꯦ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯅ ꯁ꯭ꯋꯥꯏꯗꯩꯔꯣ ꯑꯗꯨꯅ ꯑꯅꯤꯗꯣ ꯌꯥꯅꯗꯕꯒꯤ ꯁꯦꯝꯗ꯭ꯔꯤ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦꯗ ꯅꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯀ ꯁꯤꯗꯤ ꯋꯥꯏꯈꯣꯝ ꯂꯩꯔꯛ ꯃꯅꯨꯡꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ ꯑꯣꯏꯖꯔꯁꯨ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤꯅꯅꯦ ꯁꯨꯡꯁꯦꯝ ꯁꯦꯝꯕꯤꯗꯕ ꯏꯆꯦꯒꯤ ꯄꯣꯔꯁꯟ ꯑꯃ ꯏꯆꯦꯒꯤ ꯄꯣꯔꯁꯟ ꯑꯃꯔꯣ ꯃꯥꯗꯤ ꯀꯩꯀꯥꯁꯤꯅ ꯂꯩ ꯃꯥꯜꯂꯣ ꯑꯗꯨꯗ ꯌꯥꯝ ꯅꯍꯥ ꯑꯣꯏꯕꯅꯦ ꯑꯗꯨꯒꯤ ꯄꯣꯔꯁꯟꯗꯤ ꯁꯦꯠꯅꯕ ꯅꯨꯄꯥ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏꯁꯤꯗ ꯇꯨꯔꯦꯜꯗ ꯄꯥꯊꯕꯁꯤ ꯊꯨꯝꯕꯅ ꯍꯥꯜꯂꯦ ꯊꯨꯝꯃꯒꯅ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯂꯝꯕꯤꯁꯤꯅ ꯃꯔꯣ ꯑꯃ ꯑꯉꯥꯡꯁꯨ ꯊꯨꯝꯃꯦ ꯇꯟꯗꯧꯔꯤꯗ ꯑꯩꯕꯣ ꯏꯁ ꯆꯣꯠꯂꯗꯅ ꯇꯟꯗꯧꯔꯤꯗ ꯑꯩ ꯊꯣꯡꯅꯥꯎꯗꯩ ꯀꯥꯈꯠꯂꯛꯑꯒꯦ ꯁꯤꯗ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯃꯇꯥꯡꯗꯨꯗ ꯑꯩ ꯁ꯭ꯇꯣꯔꯦꯖꯁꯨ ꯐꯨꯜ ꯑꯣꯏꯁꯜꯂꯛꯇꯅ ꯕꯥꯏ ꯕꯥꯏ